ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯔꯝꯗ ꯃꯇꯨꯡꯁꯦ ꯉꯁꯥꯏ ꯐꯖꯅ ꯅꯝꯍꯧꯕ꯭ꯔꯣ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ. ꯂꯣꯏ ꯆꯪꯈ꯭ꯔꯦ. ꯁꯤꯕꯨ ꯀꯅꯥ ꯍꯣꯠꯅꯔꯤ ꯌꯦꯡꯉꯨꯅꯦ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯀꯦꯃꯦꯔꯥꯃꯦꯟꯗꯣ ꯆꯥꯛꯈꯨꯝꯒ ꯑꯃꯨꯛꯇꯪ ꯆꯥꯎꯅ ꯍꯨꯠꯀꯦꯗ ꯅꯉꯥꯡꯈꯣꯏꯗꯃꯛꯇ. ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ. ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯑꯣꯛ ꯊꯣꯡꯕꯅꯦ. ꯁꯤꯂꯦ. ꯑꯗꯨꯒ ꯀꯥꯡꯁꯨ ꯅꯛꯁꯟꯅꯕꯅꯤꯅ ꯊꯝꯅꯥ ꯆꯥꯗꯣꯏꯅꯦ. ꯁꯝꯃꯔꯁꯨ ꯑꯣꯏꯕꯅꯤꯅ ꯃꯣꯖꯥ ꯐꯨꯔꯤꯠꯀ ꯂꯤꯠꯂꯦ ꯑꯗꯣ ꯅꯪ ꯁꯄ꯭ꯔꯥꯏꯠ ꯁꯤꯜꯂꯦ. ꯑꯗꯨꯒ ꯒ꯭ꯔꯦꯚꯤ. ꯃꯌꯥꯝ ꯁꯄ꯭ꯔꯥꯏꯠ ꯆꯦꯟ ꯊꯛꯑꯒꯦ. ꯃꯈꯣꯟ ꯊꯣꯛꯑꯦ. ꯃꯈꯨꯝ ꯈꯨꯝꯒꯦ ꯇꯧꯔꯦ. ꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯑꯗꯨꯒ ꯍꯥꯎꯋꯦ ꯃꯌꯥꯝ. ꯀꯦꯞꯁꯤꯟꯅꯦ. ꯑꯂꯨ ꯆꯥꯅ ꯂꯣꯏ ꯆꯥꯊꯣꯛꯀꯦ. ꯃꯅꯨꯡꯁꯥ. ꯆꯥꯎꯕ ꯑꯃ ꯆꯥꯒꯦ. ꯈꯔ ꯆꯥꯎꯕ ꯑꯩ ꯀꯦꯞꯁꯨꯜ ꯑꯃ ꯆꯥꯒꯦ. ꯍꯥꯎꯇ꯭ꯔꯣꯅ? ꯍꯥꯎꯋꯦ. ꯀꯥꯡꯁꯨ ꯅꯛꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯀꯥꯡꯒꯤ ꯈꯦꯆꯤ ꯍꯦꯛꯇ ꯆꯥꯏ. ꯑꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ? ꯆꯨꯝꯃꯦ ꯆꯨꯝꯃꯦ. ꯑꯗꯨꯝ ꯌꯥꯝꯅ ꯀꯃꯦꯟꯗ ꯆꯥꯍꯟꯅꯤꯡꯕ ꯏꯟꯖꯥꯡ ꯑꯗꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯏꯔꯝꯃꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ. ꯆꯠꯄ꯭ꯔꯦ. ꯉꯁꯤꯗꯤ ꯀꯥ ꯍꯦꯟꯅꯕꯨ ꯁꯥꯗꯦ. ꯉꯔꯥꯡꯗꯤ ꯄꯨꯔꯥ ꯃꯩꯅꯤ. ꯉꯔꯥꯡ ꯅꯨꯡꯊꯤꯟꯗꯤ ꯁꯥꯕꯗꯣ 31 ꯁꯦꯜꯁꯤꯌꯁꯇ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯔꯝꯗ ꯃꯇꯨꯡꯁꯦ ꯉꯁꯥꯏ ꯐꯖꯅ ꯅꯝꯍꯧꯕ꯭ꯔꯣ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ. ꯂꯣꯏ ꯆꯪꯈ꯭ꯔꯦ. ꯁꯤꯕꯨ ꯀꯅꯥ ꯍꯣꯠꯅꯔꯤ ꯌꯦꯡꯉꯨꯅꯦ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯀꯦꯃꯦꯔꯥꯃꯦꯟꯗꯣ ꯆꯥꯛꯈꯨꯝꯒ ꯑꯃꯨꯛꯇꯪ ꯆꯥꯎꯅ ꯍꯨꯠꯀꯦꯗ ꯅꯉꯥꯡꯈꯣꯏꯗꯃꯛꯇ. ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ. ꯀꯣꯔꯤꯌꯥꯗ ꯅꯤꯅꯦ ꯑꯃ ꯃꯥꯁꯦ ꯇꯧꯈꯤꯗꯥꯏ ꯅꯥꯕ ꯃꯥꯁꯦ ꯆꯍꯤꯗꯥꯏꯅꯦ. ꯍꯥꯎꯋꯦ. ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯃꯣ. ꯃꯇꯦꯜ ꯆꯥꯅꯤꯡꯕꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯗ. ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯦ. ꯚꯤꯗꯤꯑꯣ ꯐꯖꯅ ꯅꯝꯖꯔꯦꯅꯒ ꯇꯧꯔꯦ ꯑꯗꯨꯒ ꯊꯃꯣꯏ ꯁꯣꯛꯇ꯭ꯔꯣ? ꯁꯦꯡꯉꯣ. ꯁꯤ ꯊꯣꯛꯂꯛꯏ ꯑꯉꯧꯕ ꯊꯥꯎ ꯉꯥꯛꯇꯅꯤ. ꯑꯣꯛꯅꯤ ꯒꯥꯏꯅ ꯐꯔꯦ. ꯑꯣꯛꯁꯤꯟ ꯍꯧꯏ. ꯑꯗꯨꯁꯨ ꯍꯥꯎꯋꯦ.
ꯃꯣꯛꯇꯤ ꯁꯥꯗꯦꯕ ꯑꯗꯣ ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯁꯨꯃꯥꯡꯒꯁꯨ ꯂꯦꯃꯟ ꯌꯥꯛꯄ ꯅꯠꯇꯦ ꯃꯌꯥꯝ ꯆꯥꯛꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯗꯩ ꯚꯤꯗꯤꯑꯣꯁꯨ ꯁꯣꯀꯤꯡ ꯑꯣꯏꯅ ꯈꯔ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯗꯤꯁ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯃꯇꯨꯝ ꯑꯃ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯇꯪꯈꯥꯏꯗꯣ ꯑꯩ ꯆꯥꯊꯣꯛꯑꯒꯦ ꯁꯣꯀꯤꯡ ꯑꯣꯏ